Lamyanba Hijam Irabot na leibak damak kathokhiba adugi sharuk kharadang ngasi MLA minister shing na Kathoklamlabadi Lamdam Asi Mapung Phaba Lamdam shoidana Oiramgani haina PPCM ge convener PH Nando Luwang na phongdorakli wafam asi ngasi September gi tang kunmathoi Lamyanba Hijam Irabot na mirot oikhiba numit asi ningsingtuna Manipuri University gi Department of Commerce gi conference hall pangthokhiba People's Convention ga mari leinana phongdokhibane Lamyanba Irabot na pamjaramba apunba Manipur amagidamak hauziki Manipur haiba timda Protection and Preservation Committee Manipur PPCM ge midyang makhada Lamyanba Irabot ningsing thauram Observation Committee lentokna Manipur University Students Union mushuka kusamna na senduna ngasi pangthokiba convention aduda lentoki convener ki heis Nando Luwang musuge president yei sonamani amadi atai masak naiba miyoi kya sarukya ke thauram adu mari leinana PH Nando Luwang na makhata na hai Lamyanba Hijam Irabot masamak miyam gi mihut ama oina mekhal mai paktuna MLA oiraba matong leibak miyam na hena lui haiduna MLA oibagi kanaba punamak kathoklaga mirot oike magna matam adu laukhiba phirep aduna ngasigi Manipur asi leibani hauzik oirakli ba phibam masi yenglaga Manipur gi tungi lambi ama sembada ngasigi MLA minister singna Lamyanba Irabot ki mataw tamba yamnamak tangai fade hauzik thokliba irang asida ngasigi MLA minister singna miyam gi oiba kari kathokpa leikrabage Adungai Lamyanba Irabot na kathokibagi sharuk kharadang ngasigi MLA minister sing na kathoktuna miyam gi damak lepirabadi hena phaba Manipur ama shoidana oigani haina mak na makhata na phongdokhi ngasi Manipur da maikai kya dagi sapu kya na singnergiba asida makoina pangdaba akoigi marin yaudaba lamdam sigi leisale hawga chawpa dugumba mi mana mating leba Manipuri amana mating yellow mi tawda mathok jang do saruk chamai mangda manga to ngamdaba do madu dana ngasi gi Manipur gi irang ase siong sokalapani aduni Irabot ki matok tambiu tamda Irabot na dugumba khongpham mama phire ma lom da gi ngasi gi Manipur si leram tab suya ba aduna ngasi gi MLA minister sing na su khara khallaga tungi Manipur ama le hongna bagi damta afaba Manipur ama le hongna bagi damta thabak to biu haiba wafam simasu ai appeal tawje Amaromda ngasigi thoram aduda sargya khiba lentoki convener ki heis Nando Luwang na hai leibaki luraba tanfamasida MLA minister tumina lotuna leibagi mahod leibak miyam gi damak kathoktuna thabak tawram laba matung mirot obikho madu khakta da tungda haurak liba miyamna hai leikatuna ikai khumna butkani haina makna makaki 1948 ta khoigi Lamyanba Irabot na khoigi September gi tang kunga mathoida mifam ma phama kanda madudagi underground ta khibagi poto ado ai swai jaga sidane haji akhoi lakningi bo wafamdi and matamdo da man underground tariba underground do Manipur government na matamdo da lerba government na moise underground ni outfit ni na koiti thi da maji phadu gi torobne ba adubu ngasi gi sahi kharagi matung sida di yamna telaba matam gi manung sida di akhoi na mahapu mipam khuding mangna CPI no ojunu Congress no ojunu Nahar no ojunu BJP no ojunu selu tawriba masigum makhangi underground se asibuneba aseng underground haije aduga ngasagi hawjiki leiba underground sisu hawjiki Manipur da leiba singsu matamam gi future da di nongmadi makoisu miyamna selu tawpa yabagi lambi leitab nati haibadugi pandam du da ne khoi ngasigi khoi Manipur University sida khoi tawjeriba du function ase